ꯆꯤꯡꯂꯦꯝꯕꯗꯤ ꯏꯊꯥ ꯊꯥꯖꯗ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛ ꯑꯅꯤꯗꯨ ꯎꯔꯒ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥ ꯆꯤꯝꯕꯥꯜꯗꯒꯤ ꯑꯁꯤꯃꯗꯤ ꯍꯥꯟꯅ ꯀꯧꯊꯣꯛꯈ꯭ꯔꯦ ꯍꯥꯟꯅ ꯈꯪꯂꯝꯗꯕ ꯁ꯭ꯌꯥꯝꯁꯨ ꯆꯤꯡꯂꯦꯝꯕ ꯃꯥꯅ ꯃꯌꯥ ꯍꯥꯏꯅ ꯀꯧꯈꯤꯕꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯅꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯃꯥꯡꯒꯣꯜꯗꯨꯗꯩ ꯀꯨꯝꯃꯛꯂꯒ ꯇꯞꯅ ꯈꯣꯡ ꯊꯥꯡꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯂꯦꯞꯂꯔꯦ ꯃꯥꯁꯨ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯉꯩ ꯁ꯭ꯌꯥꯝꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯃꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯐꯝ ꯈꯪꯗꯦ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯕꯅꯤ ꯄꯥꯟꯊꯣꯏ ꯁ꯭ꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯨꯗꯦ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯂꯥꯏꯖꯅ ꯁꯧꯔꯒ ꯂꯦꯞꯂꯤꯕ ꯂꯇꯥ ꯑꯃꯗꯤ ꯁꯨꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯥꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯅꯈꯣꯏꯒꯤ ꯅꯔꯜ ꯍꯨꯔꯥꯟꯈ꯭ꯔꯕ꯭ꯔꯣ ꯅꯈꯣꯏꯗ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯂꯩꯔꯕ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯅꯣꯏꯁꯨ ꯑꯩꯒꯤ ꯏꯆꯥꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯒꯨꯝ ꯅꯈꯣꯏꯒꯤ ꯅꯊꯛꯇꯁꯨ ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯣꯏꯁꯅꯨ ꯌꯨꯝ ꯊꯨꯒꯥꯏꯕꯤꯕꯇ ꯅꯠꯇꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯂꯃꯈꯥꯡꯗ ꯀꯦꯅꯕ ꯅꯈꯣꯏꯅ ꯍꯣꯠꯅꯕꯅꯤ ꯏꯃꯥ ꯏꯆꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯉꯝꯃꯦ ꯍꯥꯏꯕꯕꯨ ꯎꯠꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯄꯦꯟꯗꯕ ꯈꯔꯗꯣ ꯐꯣꯡꯗꯣꯛꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯕꯅꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯈꯨꯗꯛꯇꯨꯗ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂ ꯃꯥꯜꯂꯦ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯏꯆꯥꯅ ꯅꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯒ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕ ꯉꯝꯕꯒꯤ ꯇꯤꯛꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯑꯁꯤꯃꯗꯤ ꯍꯥꯏꯒꯦ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯎ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯠꯄꯅꯤ ꯂꯇꯥ ꯑꯃꯗꯤ ꯁꯨꯁꯤ ꯑꯃꯒ ꯌꯦꯡꯅꯩ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯨꯗꯛꯇꯨꯗ ꯍꯦꯛ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯈꯟꯈ꯭ꯔꯕꯅꯤ ꯋꯥ ꯉꯥꯡꯊꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯂꯦꯞꯂꯤꯕꯗꯨꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯕꯒꯨꯝ ꯇꯧꯔꯕꯅꯤ ꯁ꯭ꯌꯥꯝ ꯂꯇꯥꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯄꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯟꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯂꯝꯃꯤ ꯏꯕꯦꯝꯃ ꯋꯥꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯃꯨ ꯃꯌꯥ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏ ꯉꯥꯡꯊꯣꯛꯂꯣꯏꯒꯦ ꯉꯝꯗ꯭ꯔꯦ ꯈꯪꯍꯟꯕꯒꯤ ꯈꯪꯍꯜꯂꯝꯕ ꯁꯦꯡꯅ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯝꯂꯒꯦ ꯈꯟꯈ꯭ꯔꯦ ꯇꯥꯗ ꯆꯤꯡꯂꯦꯝꯕꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯇꯩ ꯀꯅꯥꯅꯁꯨ ꯊꯣꯛꯍꯟꯈꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯄꯥꯞꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯁꯤꯈꯤꯕ ꯆꯤꯡꯂꯦꯝꯕꯕꯨ ꯑꯇꯝꯅꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯤꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯤ ꯇꯥꯗꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅꯅꯤ ꯃꯈꯣꯏꯅ ꯋꯥꯛꯁꯣꯞ ꯌꯥꯎꯔꯒ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯂꯒ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗꯦ ꯁꯦꯜ ꯈꯔꯗꯨꯗ ꯃꯤꯍꯧꯕꯗꯒꯤꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯑꯩ ꯐꯩ ꯍꯥꯏꯔꯣꯏ ꯐꯠꯇꯦ ꯑꯃꯠꯇ ꯐꯠꯇꯦ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯗꯤꯅꯦ ꯑꯩꯅ ꯐꯩ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ ꯏꯃꯥ ꯆꯠꯂꯁꯦ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯣꯕ ꯅꯪꯅ ꯋꯥ ꯉꯥꯡꯂꯗꯤ ꯑꯩ ꯄꯥꯈꯠꯂꯦ ꯏꯃꯥ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯔꯕꯗ ꯁ꯭ꯌꯥꯝ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯥꯊꯕ ꯉꯝꯍꯧꯗ ꯄꯔꯄꯞ ꯆꯪꯁꯤꯜꯂꯒ ꯂꯇꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯃꯨꯔꯛ ꯊꯥꯈ꯭ꯔꯦ ꯆꯠꯂꯣ ꯁꯤꯈ꯭ꯔꯣ ꯆꯠꯂꯣ ꯂꯝꯗ ꯆꯠꯂꯒ ꯂꯝꯁꯤ ꯁꯤꯔꯨꯔꯣ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡꯁꯨ ꯈꯪꯗꯕ ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ ꯆꯠꯂꯣ ꯅꯆꯥ ꯂꯩꯕꯒꯤ ꯃꯇꯤꯛꯁꯨ ꯆꯥꯗꯦ ꯄꯥꯟꯊꯣꯏꯒꯤ ꯋꯥꯔꯤ ꯈꯔꯗꯨ ꯇꯥꯔꯒ ꯆꯤꯡꯂꯦꯝꯕꯁꯨ ꯃꯪꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯃꯃꯥꯗ ꯐꯨꯔꯤꯕꯗꯣ ꯂꯦꯞꯅꯕ ꯍꯥꯏꯔꯤ ꯄꯥꯕꯨꯡ ꯏꯃꯥ ꯐꯨꯕꯤꯒꯅꯨ ꯑꯇꯣꯝꯕ ꯁꯤꯖꯈ꯭ꯔꯁꯅꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯅꯨ ꯆꯠꯂꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯂꯇꯥꯁꯨ ꯃꯥꯏ ꯂꯩꯔꯒ ꯌꯨꯝꯂꯣꯝꯗ ꯆꯪꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯅ ꯐꯥꯔꯒ ꯊꯝꯈ꯭ꯔꯦ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯂꯇꯥ ꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡ ꯊꯥꯡꯗ꯭ꯔꯤꯉꯩ ꯃꯈꯣꯡ ꯁꯦꯛꯂꯤ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯃꯌꯥꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯃꯥꯏꯗ ꯐꯝꯊꯈ꯭ꯔꯦ ꯃꯌꯥ ꯅꯪ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥꯅꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯃꯥꯅ ꯇꯧꯍꯩꯗꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯥꯞꯇꯤꯅꯦ ꯄꯨꯟꯁꯤꯒꯤꯁꯨ ꯀꯣꯛꯄ ꯂꯩꯔꯔꯣꯏ ꯏꯆꯥꯒꯤ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯏꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ ꯃꯌꯥ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯃꯌꯥ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗꯦ ꯃꯃꯥꯒꯤ ꯃꯔꯨꯝꯗꯨꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩ ꯀꯞꯁꯨ ꯀꯞꯂꯕꯅꯤ ꯃꯤꯂꯨ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯃꯠꯈ꯭ꯔꯕꯅꯤ ꯁꯨꯁꯤꯁꯨ ꯂꯥꯏꯖꯅ ꯐꯥꯔꯤꯕ ꯃꯈꯨꯠꯇꯣ ꯅꯥꯟꯊꯣꯛꯍꯜꯂꯒ ꯂꯥꯛꯄ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯈꯨꯠ ꯑꯃꯅ ꯅꯥꯀꯜꯂꯣꯝꯗꯒꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯆꯤꯡꯁꯤꯡꯉꯛꯄꯗ ꯁꯨꯁꯤ ꯈꯔꯒ ꯍꯥꯟꯅꯗꯒꯤ ꯁꯣꯛꯇꯨꯅ ꯂꯩꯕꯗꯨꯗ ꯂꯩꯃꯥꯏꯗ ꯄꯣꯞ ꯇꯨꯁꯤꯟꯈ꯭ꯔꯦ
Chinglibado leptabaduda susi hawatpasu ngamda laimaiduda sro sro adum chingle. Mataududa chingliba pakhatna chensilai. Tacho itay masisu ibani adumna tawano. Nongdren asaidagi makhoigi naktadi charangta warisingnu tarambani. Hanadagi khraga saunaduna leire. Ngasigi susigi tasing masak khanglakpadadi Nongdren hena sauba haibado onkibana adumna thokibani. Nongdren chinglembana haridu takidre susi bro sro sro kai chinglaga gate tamna purakpani. Adubo gate tagi nik changlakpaga hek mapa chana kibana Nongdren yak lepi. Niksu hana pau titari. Adubo eramliba phibamduda ngakningle. Laisa sensilaklaga susi bo hogatpina bohne. Ite iche makhusem ta thadokpio. Iche si batari loi tatleba. Nongdre laisa na hayakpaduda pharamba susigi khut thadoragle. Adubo pendabana heman kibana mana nakpada marale satraba walduda khutum dadna sapu kanna hena thintatli. Mataududa pakhatna nik mayamba bo phajana bone. Tacho tapthose adumai tawunu fate. Yaima sidabu kari tapthaninga yaurige. Masigi nupisi hatlaga fagadabani. Mana maram oiraga imungse kangkhong sairabani. Wadu ngana ngangna Nongdren changsilaga susigi makhongduda lamlaga kaungdu bonari. Adubo nikna fazin kibana fangkidre. Laisa tapna susigi nak fam tharagle. Laimaiduda famna aduma kaptana lay susidi. Phobagi chainaduna kappasunati. Ngaglakliba waisingduna thamoida panbadagi pharokpa chainani. Ikaibana heman kibana kaplibani. Iche haukradi haukre. Haukiba pot amu hanjila uyadabani. Hana ranba tawkraso. Lemhoriba punsi mate kharasidi. Ingna chikna layna bohanase. Kaisu kangano iche. Buado haina Laisa susigi mapido lamdana taythokli. Laisa phamlambadagi amu hagotlaga. Pantoy amadi mayagi nak laklaga. Leptuna makhutlonaraga haisari. Ima, Maya, nakoyda thokriba singdo. Aisu tabada yam nungaitaba phawi. Imagi chegana lankiba singdo. Aina bod silaga lal haisari. Imagi chegana lankiba singdo amukta ngakbiyo. Pantoydo nungsina Laisa mangonda munni yinglaga. Makokta makhutna tamna mukna thabiraklaga hairaklami. Ichadine aphabat oyo. Pantoy maya atay duwang makataramda kong thang baukri. Mamam chani duna geto hek lanthok pagani dongdagi khonjel amana khamlakibado. Maya chatlambadagi leptuna tung hanna mo onthoraklaga yinglakpani. Khonjel duda atumak khangkrabani chinglembani haina. Adubo kauraklibani na kari haige haibagi moongda onthoklaga leplaga lay. Ngasay makai wangang drabaso mapal thorakpasidadi Chinglemba wangang lay. Pantoy so ay pipining dramale khar chathoklaga laikre. Chinglemba mayagi mamang leplaga. Maya nangingwanda sauningbra. Ay nangwanda pau phangna bonabani. Adubo ingamdi. Da Chinglemba di lansalandana ay nagaygi saugani. Adude hayo. Ay gamuhana pau phangna ganina. Da Chinglemba atiyada thokpa thasabo. Pami nungsi haina. Aina lamdana laurabagi itik natte. Awangbada thokminariba. Thasagi sumangal piriba. Magi koroga. Adum mapasim jasano. Aide isingi imaida tariba. Thasag magi mamiga pangkag oirabini. Thasa magi mamibo. Masik mangal thokna tahaliba. Isingi imaiduna ayoiradi. Chilimbagi wahido mayamun nang haging lamlaga makatarai. Pana phajaraso chinadana ken ki bilera ingilagi punsibudi ay pamjade. Kanana sobita thamamba hingda sachabi lerang singaragi punsina hina kalakche. Maya Chinglim manungai ta maya da yinglaga lay. Maya sa makataramda Chinglim mabu thaiduna chatkre. Khamlubasu ngamde chatkribi mabo khamlunabagi thawna sa pibiramdre. Bangal pumba sonta lamlaga lengba phau ngamalamda thambiramdana chatkre madi. Phana sauningba nungaitabana pik thallamani. Adubu soklabanina hospital da puba aisidi haunasani. Susi amadi latabu hospital da pukhalakduna treatment phasana pinaba doctor singna hotnari. Kari karamba wakhaldagino khande
yumdagi kuchin chinduna laknarakpaduna hospital manungda pau hek mana kuchin chili nikti kaya yaude manungda changbo khotpadi mapalda sumliptuna leibani magi haibu hospital phawba yeungnaba gari thoraklibado ngaire hidak kumba leiruchu hairamgadaba mali laisa ta amuk thorakpado handakti nikna khami hey ngaiko laisa nikte yinglaga lei kay hage nati kaygino nang suwat pa saisibo pukchelam chawe waraba pukchelam chawraga na hospital da leiriba anaba singsigi loina sap tawrone kay kandabda makok mo may susanadaba wa mayam ngangsilaga ay taningdeko taningoy nangdi nanggi fanaba haibidadi nang kayso taningoy adubo sura masang non taraga makha taraklami yumdalasla itay mathandaga imagi chingana kamay siba tawtuiba chingli malarisidi nang wabiyo haidine nangina thawsu leite hay pasano ithau leigera leiroigera imagi chingana sokladi ay sumating pang matabani sidi ay ithaugi wasu ngak nate chetnabini nangidamaktadi makhoina kari tawbikrage nangidamaktani na mithayam hok chawana pibirakraba sidasu nate nang narakanda makhoina nangi seba tawbikibro hanning lakhibraba khon kalap harakpani ki waidada laisang yak tu milerambani noknungdrabaso asema minok amanok laga wadu ngangnabo hanaraklami adudine puk phatabe wani moina isu nungsibidre aibu phatana adum tawbi haina aina amuk laman singna bo honarurandi malem sida khwaidigi pangma misakto ai adum oitaba lamana ke kanage lamana santi purak praba lamana nungsibe hangat hanbra lamman dimi amaga bu yengnahan bagi khwaidagi chawbo maramne hinglingi matam krasida mi amaga nungsisana na hingminabana hena phatra pofa ba fattabai wanati krasu khangalu haibani yai na nangmu minai gum khalise sidagi hen bakari mu khalan ki haibano yar sukya yar nangi na kokto da Gandhian philosophy ne uru ungsila leire amaborso ai chegi imaga gi mating di panglanguni moina nungsibidrasu ai kaisu kaide wahi mate kharase haramlaga laisa mafamdudagi thuna makthokre niksu fatta lawsing laisa mangonda tambiba nate kuidri ngarang nahan da laisa mangonda otpikhiba tawbikiba singdo khanlaga nungaitabadagi kharasu khanansi tanasi haibani adubu laisa mangondadi masigi wapam sidagi lapna leirambaduda hairibo wa pumnamak aremba takrabani thongmapalduda sum leptuna lei manung changlaga mama amadi matai mado karam tawre haina hanglubasu tawde hangluge sukhande room gi thongdu glass matik ama yawbaduna adum manungdu irai laina kharadi ubani mas uribani mayamba nongdrena table amada famboy nga boy tawna leplaga makhut aniduna karan chansinaraga mamaido khazik makhada luktharaga leibado pharabasu phatrabasu mama amadi magi nupi oiribanina masu awat apa yengsinba madi doctor ga tana khonabadi adumak tawribani misu thoina leijaba nate matangduda sauning la haiduna karamna mai leiduna chelugani hospital da mapabung siam khaktani yawraktriba karamna ni lakani makhoina hospital dagi thoraklamdaido lekai na harol kaya amani changaklaga thokriba thodoksigi maramda wari sana hobado nik lakliba haiduni adusu mamingtagi oina apopi mama lekhitrabato latana mama mani lei haiduna lakhibadagi ngasi phawba imani khanna ima haina kaurudrabani kaudabata nate wa phawba ningthina ngangde wari sade khumda yadaba matung khaktani khomaklibado chapmadana susibuso mana kaya yadabana thoina ngangna khona tawdabana ngasi phawba laklibani magi wa phaw thoidana tadana chatkhibe pungkhai amamukki matungda halakle makutta suguli gumna khara pairi transparent polythene oibana niksu irai laina urabani wa ngang dhendakti urabasu usinada laithok lei khara chathok laga among mai onthoktuna lei ma sangdri phawba magi wasu arembada tahanbaduna makha tana ngang loregi suma khankre sawbagi wapam sunate utong ahobada ising heirubana kanaba kari legani kaibu kaiba maning mama hotrong ho haida tadoribani asok padu mapal thangba saru khara hena sokpani saru ke kadi soklamdre recharge adum tawna ba haibaduda makhoi su hannaba sem sanare pawdu haifet tabaga nikti hana thokraga
ꯄꯥꯔꯀꯤꯡꯗ ꯃꯈꯣꯏꯕꯨ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛꯁꯨ ꯂꯥꯏꯖꯅ ꯁꯨꯁꯤꯕꯨ ꯁꯧꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯤꯛꯇꯤ ꯃꯃꯥꯏꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯍꯦꯛ ꯈꯥꯡꯉꯤ꯫ ꯃꯈꯣꯏ ꯀꯥꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯃꯥꯏꯗ ꯑꯗꯨꯃꯛ ꯅꯥꯀꯜꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩ꯫ ꯃꯥꯒꯤ ꯒꯥꯔꯤꯗꯨꯒꯗꯤ ꯄꯨꯂꯞ ꯆꯠꯂꯣꯏꯗꯧꯕꯅꯤꯅ ꯆꯤꯡꯂꯦꯝꯕꯒ ꯂꯇꯥꯒ ꯇꯣꯡꯂꯦ꯫ ꯑꯗꯨꯒ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯒꯥꯔꯤꯗꯅ ꯁꯨꯁꯤ ꯑꯃꯗꯤ ꯂꯥꯏꯖꯒ ꯄꯨꯟꯅ ꯇꯣꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯒ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗꯣ ꯈꯔ ꯈꯔꯁꯨ ꯃꯝꯁꯤꯟꯕ ꯍꯧꯔꯕꯅꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ ꯇꯨꯡꯅꯤ꯫ ꯆꯥꯛ ꯏꯁꯤꯡꯗꯨ ꯊꯣꯡꯂꯦ ꯁꯤꯜꯂꯦ ꯍꯥꯏꯕꯈꯛꯅꯤ꯫ ꯑꯅꯝꯕ ꯀꯅꯥꯁꯨ ꯆꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯆꯥꯛꯀꯤ ꯋꯥꯐꯝ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯈꯤꯕꯗꯨꯗꯒꯤ ꯀꯅꯥꯅꯁꯨ ꯆꯦꯛꯃꯣꯛ ꯂꯥꯎꯅꯈꯤꯗ꯭ꯔꯕꯅꯤ꯫ ꯆꯥꯕꯨ ꯆꯥꯔꯁꯨ ꯆꯥꯕꯨ ꯆꯥꯗ꯭ꯔꯁꯨ ꯈꯟꯅ ꯂꯥꯏꯖ ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯕ ꯑꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯒꯗꯕ ꯂꯩꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯗꯅꯤ ꯂꯥꯏꯖꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯨꯁꯤꯒꯤ ꯁꯔꯨꯛꯇꯨꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟꯗ ꯁꯤꯟꯅꯔꯝꯂꯦ꯫ ꯂꯇꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯄꯥꯏꯗꯨꯅ ꯂꯇꯥꯒꯤ ꯊꯣꯡꯖꯜ ꯄꯥꯟꯗ ꯂꯦꯞꯇꯨꯅ ꯍꯥꯟꯅ ꯀꯧꯏ꯫ ꯏꯃꯥ, ꯆꯥꯛ ꯄꯨꯔꯛꯑꯦ, ꯆꯪꯉꯛꯄ ꯌꯥꯒꯗ꯭ꯔꯥ? ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯛꯈꯤꯕꯗꯨꯅ ꯂꯥꯏꯖꯗꯣ ꯃꯅꯨꯡꯗ ꯆꯪꯉꯛꯂꯒ ꯆꯥꯛ ꯁꯔꯨꯛꯇꯣ ꯐꯃꯨꯡꯒꯤ ꯅꯥꯀꯜꯒꯤ ꯇꯦꯕꯜ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯇꯥꯒꯤ ꯃꯁꯥ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯀꯧꯏ꯫ ꯏꯃꯥ, ꯆꯥꯛ ꯄꯨꯔꯛꯑꯦ, ꯆꯥꯛ ꯈꯔ ꯆꯥꯔꯁꯦ꯫ ꯂꯇꯥ ꯇꯨꯝꯕ ꯅꯠꯇꯦ, ꯆꯨꯝꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯕ ꯈꯛꯇꯅꯤ꯫ ꯂꯥꯏꯖꯅ ꯉꯥꯡꯂꯤꯗꯨ ꯈꯛ ꯅꯠꯇꯅ ꯀꯧꯕꯗꯨꯁꯨ ꯇꯥꯈꯤꯕꯅ ꯈꯨꯝꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯂꯇꯥ ꯇꯞꯅ ꯃꯆꯤꯟ ꯀꯥꯡꯊꯣꯛꯂꯒ ꯋꯥ ꯈꯔ ꯉꯥꯡꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯏꯃꯥ, ꯆꯥꯅꯤꯡꯗꯦ꯫ ꯍꯤꯗꯥꯛ ꯆꯥꯒꯗꯣꯏꯅꯤ꯫ ꯗꯣꯛꯇꯔꯅ ꯄꯨꯛ ꯍꯥꯡꯂꯒ ꯆꯥꯕꯗꯤ ꯌꯥꯔꯣꯏ, ꯆꯥꯛ ꯈꯔ ꯆꯥꯔ ꯃꯇꯨꯡ ꯆꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯅꯤ꯫ ꯏꯃꯥ, ꯍꯤꯗꯥꯛꯁꯨ ꯆꯥꯔꯔꯣꯏꯗ꯫ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯁꯥꯎꯅꯤꯡꯂꯁꯨ ꯑꯩꯗꯤ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯒꯨꯝ ꯈꯜꯂꯦ꯫ ꯅꯆꯥꯕꯨ ꯅꯤꯡꯉꯥꯏ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯁꯥꯎꯕꯤꯒꯅꯨ꯫ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯨ ꯌꯥꯕꯤꯌꯨ꯫ ꯏꯃꯥ, ꯆꯥꯛ ꯈꯔ ꯆꯥꯁꯤꯟꯁꯤꯁꯦ꯫ ꯂꯇꯥ ꯉꯁꯤꯒꯤ ꯂꯥꯏꯖꯒꯤ ꯊꯥꯖꯗꯕ ꯃꯇꯧ, ꯊꯥꯖꯗꯕ ꯋꯥꯍꯩꯁꯤꯗ ꯈꯨꯝꯐꯝ ꯈꯪꯗꯕ ꯃꯤꯠ ꯑꯅꯤꯅ ꯂꯥꯏꯖ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯂꯩ꯫ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯄꯤꯁꯨ ꯏꯔꯥ ꯍꯧꯍꯟꯈ꯭ꯔꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯇꯣꯜꯂꯛꯀꯦ, ꯈꯔ ꯆꯥꯁꯤꯀꯣ꯫ ꯂꯇꯥ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯤꯗꯨꯗ ꯃꯥꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯇꯨꯃꯤꯟ ꯃꯤꯠꯐꯝꯐꯣꯡꯗ ꯃꯥꯕꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯇꯥ ꯃꯁꯥꯗꯨ ꯈꯔ ꯈꯖꯤꯛ ꯍꯧꯒꯠꯂꯒ ꯐꯝꯕꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯂꯩ꯫ ꯂꯥꯏꯖ ꯆꯥꯛ ꯈꯔ ꯇꯣꯠꯂꯕ ꯇꯨꯡ ꯂꯇꯥꯗ ꯏꯟꯕꯤ꯫ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯃꯄꯤ ꯃꯔꯤꯛ ꯈꯖꯥꯏꯗ ꯆꯤꯟꯊꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯏꯖ ꯃꯉꯣꯟꯗꯒꯤ ꯃꯤꯠꯐꯝꯁꯨ ꯆꯣꯏꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯏꯁꯤꯡ ꯈꯔ ꯊꯛꯁꯤꯁꯦ ꯏꯃꯥ꯫ ꯈꯨꯖꯥꯏꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯇꯞꯅ ꯄꯤꯊꯛꯅꯕ ꯂꯥꯏꯖꯅ ꯐꯖꯅ ꯍꯣꯠꯅꯔꯤꯕꯗꯣ ꯀꯥꯅ ꯆꯪꯂꯒꯦ ꯇꯧꯔꯝꯕ ꯁ꯭ꯌꯥꯝ ꯊꯣꯡꯖꯜꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯥꯏꯖꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯇꯨꯃꯤꯟ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯁꯨꯁꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯊꯝꯂꯝꯕ ꯆꯥꯛ ꯁꯔꯨꯛꯇꯨ ꯂꯧꯔꯒ ꯐꯃꯨꯡꯗꯨꯗ ꯁꯨꯝ ꯐꯝꯅ ꯐꯝꯅ ꯇꯝꯄꯥꯛꯇ ꯄ꯭ꯂꯦꯠꯇꯨ ꯊꯝꯂꯒ ꯆꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯨꯗꯥꯡꯁꯨ ꯈꯔ ꯁꯣꯛꯄꯅ ꯇꯤꯡꯊꯣꯛ ꯇꯤꯡꯁꯤꯟꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯔꯝꯅ ꯆꯥꯛꯇꯨ ꯀꯔꯝ ꯆꯥꯒꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤ꯫ ꯀꯥ ꯍꯦꯟꯅ ꯆꯥꯅꯤꯡꯕꯁꯨ ꯄꯣꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯆꯥꯛꯈꯣꯝ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯆꯥꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁ꯭ꯄꯨꯟ ꯑꯃ ꯌꯥꯎꯔꯝꯂꯗꯤ ꯑꯃꯨꯛꯁꯨ ꯈꯔ ꯐꯒꯗꯕ꯫ ꯃꯈꯨꯠꯅ ꯆꯥꯕꯗꯨꯗꯤ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦ꯫ ꯁꯣꯛꯂꯕꯅꯤꯅ ꯑꯣꯏꯅ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯁꯣꯐꯥꯗ ꯍꯤꯞꯂꯒ ꯂꯩꯔꯤꯕ ꯅꯣꯡꯗ꯭ꯔꯦꯟꯗ ꯁ꯭ꯄꯨꯟ ꯑꯃꯠꯇ ꯄꯨꯕꯤꯔꯛꯎ ꯍꯥꯏꯒꯗꯧꯁꯨ ꯍꯥꯟꯅꯒꯨꯝ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯀꯤꯖꯕꯁꯨ ꯄꯣꯛꯂꯦ꯫ ꯌꯦꯡꯖꯕ ꯈꯛꯅꯤ, ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗꯦ꯫ ꯆꯥꯛ ꯆꯥꯛꯈꯣꯝ ꯃꯆꯥꯗꯣ ꯃꯈꯨꯠꯅ ꯃꯆꯤꯟ ꯇꯝꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯈꯨꯠꯇꯨꯁꯨ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯜꯂꯒ ꯃꯃꯥꯏ ꯃꯄꯥ ꯐꯥꯎꯕ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯆꯩꯅꯥꯗꯨꯅ꯫ ꯑꯗꯨꯛ ꯋꯥꯕ ꯆꯩꯅꯥꯗꯣ ꯐꯪꯒꯅꯤ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ ꯂꯪꯖꯔꯨꯕ ꯃꯔꯥꯜꯒꯤ ꯇꯟꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯔꯛꯈꯤ, ꯈꯪꯂꯛꯈꯤ꯫ ꯆꯩꯅꯥꯗꯨ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯄꯤꯁꯨ ꯆꯗꯨꯝ ꯆꯗꯨꯝ ꯄꯨꯞ ꯄꯨꯞ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯇꯁꯦꯡꯅ ꯆꯥꯛꯇꯣ ꯆꯥꯕ ꯉꯝꯗ꯭ꯔꯦ, ꯀꯞꯇꯨꯅ ꯈꯥꯡꯉꯤ꯫ ꯈꯔ ꯇꯣꯠꯁꯤꯜꯂꯨꯔꯕ ꯆꯥꯛꯇꯣ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯊꯝꯕꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯂꯨꯈꯥꯛ ꯇꯥꯔꯦ ꯈꯟꯕꯅꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯤ ꯈꯟꯕꯅꯅꯣ ꯃꯄꯥꯜꯗ ꯄꯨꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯄꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯗꯗꯤ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ? ꯍꯥꯏꯔꯨꯕꯁꯨ ꯉꯝꯃꯣꯏ꯫
ꯍꯥꯏꯔꯨꯕꯒꯤ ꯍꯛ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯕꯒꯨꯝ ꯐꯥꯎꯈ꯭ꯔꯦ꯫ ꯉꯝꯗ ꯉꯝꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯥꯛ ꯄ꯭ꯂꯦꯠꯇꯨ ꯄꯥꯏꯅ ꯄꯥꯏꯅ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯝꯂꯒ ꯈꯣꯡ ꯊꯥꯡꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯕꯗꯒꯤ ꯈꯔ ꯂꯦꯡꯉꯨꯕꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯝꯕ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕ ꯒ꯭ꯂꯥꯁꯇꯣ ꯐ꯭ꯂꯣꯔꯗ ꯇꯥꯔꯛꯂꯒ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ꯫ ꯄꯥꯈꯠꯄꯣꯏ ꯈꯪꯕꯣꯏ ꯇꯧꯕꯗꯨꯗ ꯐꯥꯔꯝꯕ ꯃꯈꯨꯠꯇꯨꯁꯨ ꯊꯥꯗꯣꯛꯈꯤꯕꯅ ꯃꯥꯁꯨ ꯐ꯭ꯂꯣꯔꯗꯨꯗ ꯑꯃꯨꯛ ꯇꯨꯁꯟꯈ꯭ꯔꯦ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯄ꯭ꯂꯦꯠꯇꯨꯁꯨ ꯑꯃꯨꯛ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯈꯣꯟꯖꯦꯜꯗꯨ ꯀꯔꯝꯅ ꯇꯥꯔꯣꯏ? ꯇꯨꯝꯊꯔꯨꯕ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯇꯥꯔꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯇꯥꯔꯗꯨꯅ ꯁꯣꯐꯥꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯋꯥ ꯐꯥꯎ ꯍꯥꯏꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ꯫ ꯍꯧꯒꯠꯇꯨꯅ ꯈꯔ ꯆꯠꯂꯒ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟꯗꯨ ꯄꯨꯁꯤꯜꯂꯛꯂꯒ ꯁꯨꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯅꯥꯀꯜ ꯋꯥꯏꯔꯞ ꯊꯝꯂꯛꯏ꯫ ꯁꯨꯁꯤ ꯃꯃꯥꯏ ꯍꯟꯅ ꯅꯣꯡꯈꯠꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯃꯛ ꯂꯨꯛꯊꯗꯨꯅ ꯑꯀꯥꯏꯕ ꯒ꯭ꯂꯥꯁ ꯃꯆꯦꯠꯁꯤꯡꯗꯣ ꯍꯥꯟꯅ ꯇꯥꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯗꯁꯕꯤꯟꯗꯨ ꯊꯝꯂꯝꯂꯒ ꯅꯣꯡꯗ꯭ꯔꯦꯟ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯁꯤ ꯃꯈꯨꯠꯇ ꯌꯥꯠꯇꯅꯕ ꯍꯥꯏꯗꯨꯅ ꯒ꯭ꯂꯥꯁ ꯃꯆꯦꯠꯁꯤꯡꯗꯣ ꯍꯩꯅ ꯁꯤꯡꯅ ꯇꯥꯁꯤꯟꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃ ꯐꯩꯖꯤꯜꯂꯛꯇꯨꯅ ꯒ꯭ꯂꯥꯁ ꯃꯆꯦꯠ ꯈꯔ ꯀꯟꯅ ꯍꯦꯛ ꯄꯥꯏꯁꯤꯜꯂꯨꯕꯗꯨꯅ ꯃꯈꯨꯠꯇ ꯈꯔ ꯁꯣꯛꯈ꯭ꯔꯦ꯫ ꯁꯣꯛꯂꯦ ꯍꯥꯏꯕ ꯈꯛꯅꯤ꯫ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯆꯩꯅꯥꯗꯤ ꯏꯐꯥꯎ ꯐꯥꯎꯗ꯭ꯔꯦ꯫ ꯃꯈꯨꯠꯇꯒꯤ ꯏꯅ ꯂꯩꯃꯥꯏꯗ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯄꯥꯏꯁꯤꯜꯂꯨꯕꯁꯨ ꯇꯧꯗ ꯃꯈꯨꯠꯇꯨ ꯈꯖꯤꯛ ꯊꯥꯡꯒꯠꯂꯒ ꯏꯗꯣ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗꯨꯗ ꯇꯥꯍꯜꯂꯤ꯫ ꯊꯣꯡ ꯍꯥꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯈꯨꯠ ꯐꯠ ꯂꯣꯠꯁꯤꯜꯂꯒ ꯃꯈꯥꯗ ꯇꯥꯔꯤꯕ ꯏꯔꯤꯛ ꯈꯔꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯣꯛꯇ꯭ꯔꯦ꯫ ꯈꯨꯠꯅ ꯅꯥꯟꯊꯣꯛꯂꯨꯕꯒꯤ ꯈꯨꯠꯁꯥ ꯃꯃꯤ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟ ꯐꯝꯊꯔꯛꯇꯨꯅ ꯑꯀꯥꯏꯕ ꯒ꯭ꯂꯥꯁ ꯃꯆꯦꯠꯁꯤꯡꯗꯣ ꯃꯥꯅ ꯄꯨꯔꯛꯄ ꯐꯤ ꯐꯠꯇꯕꯗꯨꯅ ꯄꯨꯜꯂꯞ ꯇꯥꯁꯤꯜꯂꯒ ꯗꯁꯕꯤꯟꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯥꯁꯨ ꯎꯔꯝꯒꯅꯤ ꯉꯧꯔꯣꯛ ꯉꯧꯕ ꯇꯥꯏꯜꯁ ꯃꯊꯛꯇꯨꯗ ꯏ ꯈꯔ ꯇꯩꯕꯒꯤ ꯃꯃꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯥ ꯎꯅ ꯎꯅ ꯎꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯑꯣꯏꯅ ꯎꯗ꯭ꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯔꯛꯇꯦ꯫ ꯒ꯭ꯂꯥꯁ ꯈꯣꯝꯖꯤꯟꯕꯗꯨ ꯂꯣꯏꯕꯒ ꯄ꯭ꯂꯦꯠ ꯀꯩꯀꯥ ꯄꯨꯜꯂꯞ ꯇꯥꯔꯤꯕꯗꯣ ꯆꯥꯛꯇꯨ ꯈꯣꯝꯖꯤꯟꯒꯦ ꯍꯥꯏꯅ ꯍꯦꯛ ꯂꯥꯝꯕꯒ ꯁꯨꯁꯤꯅ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟ ꯈꯨꯠꯇꯨꯗ ꯌꯦꯡꯂꯝꯕꯗꯩ ꯁꯨꯁꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯐꯥꯔꯤꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯏ ꯈꯔꯗꯣ ꯃꯥꯒꯤ ꯈꯨꯖꯦꯡꯗꯨꯁꯨ ꯇꯩꯍꯧꯔꯦ ꯈꯔ꯫ ꯇꯥꯃꯣ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯀꯌꯥꯁꯨ ꯇꯧꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯇꯥꯃꯣ꯫ ꯇꯥꯃꯣꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯣ ꯄꯤꯕꯤꯌꯨ꯫ ꯑꯩ ꯏꯁꯥꯅ ꯌꯥꯗꯕ ꯇꯧꯖꯔꯣꯏ꯫ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯂꯤꯕ ꯁꯨꯁꯤꯒꯤ ꯋꯥꯍꯩ ꯈꯔꯗꯣ ꯅꯣꯡꯗ꯭ꯔꯦꯟ ꯇꯥꯔꯕꯁꯨ ꯈꯨꯝꯂꯨꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯇꯥꯔꯤꯕ ꯆꯥꯛꯁꯤꯡꯗꯣ ꯈꯣꯝꯒꯠꯂꯒ ꯗꯁꯕꯤꯟꯗꯨꯗ ꯁꯨꯝ ꯍꯥꯞꯆꯤꯜꯂꯤ꯫ ꯀꯨꯏꯗꯦ ꯂꯣꯏꯕꯒ ꯊꯣꯛꯈꯤꯅꯕ ꯗꯁꯕꯤꯟꯗꯨ ꯄꯨꯊꯣꯛꯅꯕ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯁꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯂꯛꯄꯅꯤꯅ ꯉꯥꯛꯄꯤꯗ꯭ꯔꯤꯐꯥꯎ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗ ꯄꯦꯟꯅ ꯍꯥꯏꯅꯤꯡꯂꯛꯏ꯫ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯈꯣꯡ ꯅꯥꯝꯃꯗꯣ ꯃꯈꯨꯠꯅ ꯌꯥꯜꯂꯒ ꯂꯩꯃꯥꯏꯗꯨꯗ ꯑꯗꯨꯃꯛ ꯐꯝꯅ ꯐꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯇꯥꯃꯣ, ꯑꯩ ꯂꯥꯟꯖꯔꯦꯕ꯫ ꯑꯩ ꯃꯇꯨꯡꯗ ꯇꯥꯃꯣꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯝꯕ ꯊꯣꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯈꯨꯗꯛꯇ ꯃꯥꯡꯕ ꯑꯣꯏꯁꯅꯨ꯫ ꯇꯥꯃꯣꯒꯤ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯔꯒ ꯑꯆꯨꯝꯕꯒꯤ ꯃꯥꯏꯀꯩꯗ ꯊꯧꯅꯥ ꯐꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯟ ꯈꯔ ꯂꯦꯡꯂꯒ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯁꯤꯅ ꯃꯈꯣꯡꯗꯣ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯐꯥꯔꯝꯂꯦ꯫ ꯆꯤꯡꯂꯨꯕꯗ ꯁꯨꯁꯤ ꯌꯥꯎꯅ ꯆꯤꯡꯂꯦ꯫ ꯈꯔ ꯃꯨꯛꯇꯨꯅ ꯐꯥꯔꯤꯕꯗꯣ ꯊꯣꯛꯍꯟꯗꯨꯅ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯂꯝꯗ ꯗꯁꯕꯤꯟ ꯑꯃꯗꯤ ꯄ꯭ꯂꯦꯠꯇꯨ ꯄꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯁꯦꯡꯅ ꯄꯦꯟꯖꯗ꯭ꯔꯦ꯫ ꯄꯦꯟꯗꯕꯗꯨꯅ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯏꯐꯨꯠꯀꯨꯝ ꯀꯪꯕ ꯅꯥꯏꯗ꯭ꯔꯕ ꯄꯤꯔꯥꯡꯗꯣ ꯁꯤꯟꯊ ꯁꯤꯟꯊ ꯂꯩꯃꯥꯏꯗꯨꯗ ꯑꯗꯨꯃꯛ ꯐꯝꯂꯒ ꯀꯞꯇꯨꯅ ꯈꯥꯡꯂꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖꯗꯣ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯨꯝꯕ ꯆꯪꯂꯛꯄꯅꯤ꯫ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯒꯤ ꯁ꯭ꯇꯦꯌꯔꯗꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯥꯔꯛꯄꯅꯤ꯫ ꯃꯌꯥꯏ ꯆꯪꯂꯛꯄꯗꯣ ꯅꯤꯛꯁꯨ ꯃꯈꯨꯠꯅ ꯕꯣꯇꯜ ꯑꯃ ꯄꯥꯏꯔꯒ ꯀꯨꯝꯂꯛꯄꯗꯨꯒꯤ ꯍꯦꯛ ꯃꯄꯥ ꯆꯥꯅꯔꯨꯔꯦ꯫ ꯅꯥꯔꯣꯝꯗ ꯌꯦꯞꯁꯤꯟꯒꯦ ꯍꯣꯠꯅꯔꯝꯕ ꯁꯥꯏ ꯈꯔꯗꯣ ꯍꯦꯟꯅ ꯊꯥꯗꯔꯒ ꯃꯃꯥꯏꯗꯨ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯨꯝ ꯀꯥꯔꯛꯄ ꯑꯃꯗꯤ ꯀꯨꯝꯂꯛꯄꯗꯨꯅ ꯑꯅꯤꯗꯨ ꯃꯄꯥ ꯑꯃꯠꯇꯗ ꯂꯦꯞꯃꯤꯟꯅꯔꯐꯥꯎ ꯊꯩꯔꯒ ꯆꯠꯅꯔꯦ꯫ ꯈꯣꯡ ꯂꯥꯎꯅ ꯊꯥꯡꯕ ꯅꯤꯛꯇꯤ ꯃꯈꯥꯕꯨ ꯌꯧꯈꯤꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯁꯤꯗꯤ ꯃꯌꯥꯏꯗꯨꯗ ꯄꯜꯂꯤ꯫ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯇꯨꯡꯂꯣꯝꯗ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯅꯤꯛꯇꯤ ꯃꯈꯥ ꯌꯧꯈ꯭ꯔꯦ꯫ ꯀꯤꯠꯆꯟꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯤꯕꯗꯣ ꯃꯥꯁꯨ ꯎꯕꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯂꯒ ꯇꯥꯟꯅꯔꯛꯄꯅꯤ꯫
ꯃꯥꯒꯤ ꯇꯨꯡ ꯃꯥꯏꯔꯞ ꯌꯧꯕꯒ ꯃꯅꯤꯡꯗꯒꯤ ꯑꯇꯨꯝꯕ ꯅꯤꯛꯀꯤ ꯄꯥꯝꯕꯣꯝꯗꯨꯗ ꯃꯈꯨꯠꯅ ꯂꯥꯝꯂꯒ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯍꯥꯏꯖꯜꯂꯨꯕ ꯋꯥꯍꯩꯅꯤ ꯏꯊꯥ ꯊꯥꯖꯗ ꯈꯪꯍꯧꯗ ꯇꯨꯡꯗ ꯂꯦꯞꯂꯒ ꯋꯥ ꯉꯥꯡꯉꯛꯄꯗꯣ ꯇꯥꯔꯒ ꯅꯤꯛꯇꯤ ꯃꯁꯥ ꯄꯨꯝꯕ ꯂꯩꯊꯣꯔꯛꯂꯒ ꯂꯥꯏꯖ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯋꯥꯍꯩ ꯑꯃꯅꯤ ꯆꯤꯝꯕꯥꯜꯗꯒꯤ ꯀꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅ ꯏꯅꯩꯗꯨꯅ ꯀꯩꯒꯤ